Online Manipuri ayuki pau miyeng tabiro pumnamak puthoi lai shramna khurumjari ahanbada maruoiba pau. State Army dagi loot tawkiba nongmai chada kunthra di recover tawre source. Manipur da mamang chahi 2023 gi May 3 dagi irang tholaktraba matung State Army dagi loot tawkiba nongmai singi manung da chada kunthra di recover tawba ngamle haina official amana phongdorakpa wafam Indian Express na report tawri. Report sigi matung ina State Army dagi puna nongmai lising taruk rom loot tawki masigi matung tarakpada Security Force amade State Police na Meitei amadi Kuki jomi leiba loijing loyagi mafam singda chathakiba thi humbagi thabakda ngasi phawbada mangkiba nongmai singi manungda nongmai lising ani ga chachuk romdi phangba ngamle fagalaba nongmai sing asigi manungda nongmai lising amaga chanina State Army dagi loot tawkiba nongmai ni aduga afaba makhalga nongmai chanipan amadi mapalamdagi leiba nongmai ni aduga nongmai chachuk amana countrymen ni hairi makok thongba official aduna Indian Express na phongdorakhibagi matung ina muknaba Furup animaki oina magi militant groups singna afaba makhalgi khulai sing supply tawi Meitei sing dasu belly base militant sing dagi afaba makhalgi khulai sing pirak tuna sizinai aduga kuki gi oina su suspension of operation sign tawnariba militant group singna afaba makhalgi nongmai sing kuki volunteer singda supply tawi haiba wafam su thamlakli security da henna singna ba fibam ama lakli badi nakalani gi khuthokna ba asida handa Kukisingi Maikai dagi Bishnupur district ki Moirangda kilometer 5 fawba sana paiba ngamba rocket sizinnarakpa asini handa Kukisingna drone bombing amadi rocket attack chathaduna nupi amaga ahal amaga laikhidabaga loinana angang yauna miyoi kyana sopan nanghankhiba ni haina su report tawri Indian Express na Khanna Kangpokpi district Kuki jomi area oiriba Langnom Khulda arm fighter singa unaba matamda pampi motor sabada expert singda makoida mateng piri makoina phongdorakpagi matung inna improvised weapon sing asi kilometer taragani dagi tara mga fawba sana chatpa ngami barrel gi asangba matung inna amadi gunpowder hapagi chang matung inna sana chatpa ngami hairi Committee on Tribal Unity Kotugi Office Beerware Thangtin Land Kip Gen Kauba amana Indian Express ta phongdorakpagi matung inna mamang chahi gi May 3 dagi lan ase hek thorakpadagi makoina makoigi mapa mapu singna tambirambadagi sem saba pampi sing sem saduna sijinaduna lagli makoina masibu makhol yamna hauhan baga loinana meter kunthra rom sanba ngami adubu mamang chahi gi November December tha aduai dagi second category develop tawba horoki hojikti makhoi gi makhuda kilometer 12 dagi na 15 fawba sana paiba ngamba pampi sing leire adumapu hojimaki oinadi hariba yamna sanba paiba ngamba makhal asi sijinadri makok thongbo officer asina Indian Express ta makhata na phongdorakpada Kukisingi Maikai dagi drone bombing chatharakpa horakpa asima security da achauba singna ba ama oire Indian Army gi Maikai da Jammer leiragasu Imphal Airport ki air traffic control da akaiba leibana jammer asi sizinaba luna thokli hari police official gi matung inna army gi jammer ani aduga CRPF ki jammer ama leire ani amaga leinaba honari hairi makha tarakpa update da Miron binupi ama operation tawduna angang unaraba matung kidney animak fail oiramle mamang thagi tara mari da Thobal Mela ground da leiba Pima hospital da operation tawduna angang unakhibi Wangbal dagi Miron binupi ama angang unaraba matung fibam ka hena soksilakpadagi Janimsta aruba fibam da laikanakre thawdo adu Pima healthcare gi doctor na section dabadagi anabagi fibam asi yauna soksin khibani haina imung manung amadi lekai gi miyoi singna phongdokre angang unaraba matung ka hena fibam sokpadagi Janimsta laikanari binupi adugi maming Kaidongbam Ongbi Purnima Mapuroiba Kaidongbam Nageshwar Kawi Wangbal maning lekai dagini thawdo sigi matangda Wangbal da laiba ima Swaibi Sanglenda miyanggi oiba mifam ama pangthoklaba matung paugi mifam ama pangthokre paugi mifam aduda sarug yakhibi Purnima gi apokpi Thambal Sanana hai Purnima haukiba August 13 gi ayukta angang unanabagi damak Pima Healthcare da pukhatkibani amadi numit adumaktada mahak operation tawduna angang ama unaki Purnima angang unadringai gi mamangda tha kudingi checkup chatuna Masada anaba amata leitaba amadi pumnamak check tawraba matungda mahak check tawduna mahak angang unakhibani adubu angang unaraba matung numit adugi nungthil pung 3 lom tarakpada Purnima ising chatpa lepkhiba amadi masaka hena nungairaktabadagi rasta chatuna yenglubada kidney animak fail oiramkhibani masi doctor da complain tawrabasu doctor na karisu tawre haina nachungna leithoki masi doctor na section dabadagi Thokpani tang kun fawbagi manungda healthcare asigi mathakta mieng changrabadi akanba action lokholagani makha tarakpa update ta Manipur thokliba irang asi waroisin puraknaba center na kanna hotnari Amit Shah Center Laingak na Manipur da hojik thokliba irang asigi waroisin ama puraknaba Kuki amadi Meitei Furup ki miyoi singa pau phongnaba leptri haina
यूनियन होम मिनिस्टर अमित शाहना फोंदोक्रे सेंटर नरेंद्र मोदी लुचिंग बीजेपी अहम सूब लेंगाक पाइरकपगी नुमित 30 सुरक्पगा मरी लेनना पांगथोकिबा पाउमीसिंगा उनबा अमदा मांगना हाई मणिपुरदा हौजिक तंगदु लेतादबा फिबम अमदा लैरिबा सिगी मरु ओइबा मरम अमदी बॉर्डर फेंसिंग मपुंग फादबा सिनी मरम अदुना सेंटर लेंगाकना म्यांमारगा ताइनरिबा बॉर्डर फेंसिंग खाबगी थबक हौजिक मखा ताना पाइखटपा हौरे सेंटरना हौजिक नरेंद्र मोदी लुचिंग बीजेपी अहमलक सूब लेंगाक पाइरकपगी नुमित 30 सिगी मनुंगदा इंडो म्यांमार बॉर्डर परिंगदा किलोमीटर 30 फेंसिंग खाबा हौरे लोइनना किलोमीटर 1500 हेना सांगबा इंडो म्यांमार बॉर्डर असी फेंसिंग तौनबा लेंगा असिना बजेट एप्रूव तौरे मसिदसु नतना मणिपुर की तंगाई फदबा मफमसिंगदा सीआरपीएफ फोर्स डिप्लॉय तौबगी प्रोसेसिंग लोइसिले मणिपुरदा आइन की वांगबदा चंगलकपा थिंगनबा एफएमआर लौथोखिबगा लोइनना म्यांमारदगी लांसिलकलगा मणिपुरदा चंगबदा वीजा डॉक्यूमेंट चंगदबा याहंद्रे हौजिक मणिपुरदा थोकलिबा इरांग असिगा मरी लेनना सिक्योरिटी की ओइबा अवाटपासिंग येंगसिले हौकिबा नुमित निनी हुमनी असिदा लमदम असिदा तंगदु लेताना लेबा हौरे मखा तानासु मणिपुरदा तंगदु लेताबा असि लेरगनी हाइबगी थाजबा लै हाइखि।